Churachandpurgi Bakpi village da mathong khangdaba anaba ama laksinbadagi arum lai hopahauda hobadagi district hospital da pukhalakpada hospital Sandra haina social media page da thaganarakle Thawal amadi wangoi gi census training program cancel tawkhre haina su social media da thaganarakle makhataba update ngaminase Mahailoi sangpunamak thingjinkre Status da haujuk oiriba law and order sida miyeng thamduna Manipur da lairiba mahiloi sangpunamak ngasi August kun sagosan namitagi August kun gani thoi thangje namit phawba thingzele haina Manipur government gi commissioner cum secretary ningthaujam geoffrey na order thokre Board of Secondary Education Council of Higher Secondary Education Central Board of Secondary Education da affiliate tawba school punamak loinana University yauna college amasung higher education institution punamak thingjinba sina consin gani haina order aduna palli haide Tampak the indigenous community punamakna NRC tawdri phawba census tawba yaroi haina akanba khongsang sangsile adubu Pherjor district da census ki training pangthokduna leiram le haina social media singda thaganarakle Minister MLS singna NRC ki matang da Delhi chatpadi miyam ki ihau nam thanaba ta tawbane haina Sunil Karamna phongdokhre JFD na kaukhiba numit nene ki general extract da Jiribam da khundariba maitei amadi maitei pangal seng punduna ban sogatpagi photo amadi video sing social media singda thaganarakre ngarang numidang phawba khongjang hanba leitana news second da tear gas kap tuna khongjang loi sing tan khai ki video social media singda thaganarakre NRC amadi census ki matang da center da taksiluna ba MLA khara Delhi da thar basi yamna tayona ba amani haina khaide mani na phongdorakre lainga ki mahut MLA na sinba yaroi da ba ama oibana NRC amadi census ki matang da center da taksiluna ba MLA khara Delhi da thar basi yamna tayona ba amani haina Manipur Human Rights Commission MSRC gi hanage acting chairperson khaide mani na phongdokhre wafam singarang Loklau bungda leba mahaki yumda pangthokiba pawki mifama da mahana phongdokhibane pawgi mifama da mahana makata na hai census mamangda NRC hana pangthokpasi lengaki su apambani haragadi karigidamak issue asigi matangda general extract satha halibano issue asi lengakna lumna lauragadi miyamgi demand asi phanghanaba sinbibagi mahutta khongjang sangsil halibano oiriba phibamasta lengakna status da hauji oina Census pangthokpada khudong saroi daba sing center da marik sumna khanghanduna state as the census ki thaba si ye thoknaba center na order ama thopiu haina serol ama center da thaduna census asi ye thoknaba honaba yariba amani masi pangthoktana census mamang da NRC hana pangthokpo silinga ki so apambani hairiba si yamna tayonaba amani maramasna state lenga na census ye thoknaba State ke Maikai ki serol thok tuna center da langkhat kadabane hana mahana phongdokhe mahana makhata na hai lenga ke mihut thaba habasi bureaucrat officer natraga minister na oigadabane Manipur lenga na lenga ke oiba wafam ama center lenga ta lenga ke oiba wafam ama thangat ke hairabade minister natraga bureaucrat officer ama thagadabane lenga ke Maikai ke MLA khara thabana lenga ke mahut sinba yaroi lenga ke mahut MLA na sinba yaroi daba ama oibana NRC amadi census ki matangda center da taksilona ba MLA khara Delhi da thariba si yamna tayona ba amani haina mahana makhata ke High Court of Manipur just watpagi phibam ama leiriba sigi matangda paladuna mahana makhata na hai kumja 2013 da Guwahati High Court gi khaidokhraba High Court of Manipur sigi sanction post oina leiriba just masinga si mangane aduba hojik court as the just ahumdagi hena leitri Masina maram oiraga justice delivery system da asabu khudong sadaba ama mayapnari just ahung khak laibasina case kaya pending da leiri sigmu khudong sadaba singa silehandana ba athubu matam da wat leba just sing hapsina ba marilena ba singna biyeng sangbiu hana mahana makhata ke ngasidagi education health
electricity amadi water resources nataba laingaki office punamak boycott tawragani haina Jitendra Ningombana phongdokkhre puni phunipan general strike loikhrabasu ngasidagi education health electricity amadi water resources department natana laingaki department pumba boycott tawragani haina campaign for just and fair delimitation JFD gi convener Jitendra Ningombana phongdokkhre wafama singarang wangkhai angom lekai da leba WAL club ta JDF working committee Sandel Naga People's Organization Yellow Purup Amadi United Meeting Pangal Committee na pangthokiba pawge mifam amada phongdokibane mifam adada Jitendra Ningombana hai JFD na hawkiba numit ninigi general strike loisilagani adumapo miyamge ihawasigi matungina lagakpa singna Delhi da satuna center da taksilugani hairibasi Manipur pumbagi warep lauraga satpra natraga laga asigi cabinet ki warep lauduna center da taksingadawribra Karamba center ki leader ga unagani haba amata khangalam da basina miyam da samam na ba ama pokhale maramandno khongsara si miyam ga pen bo oide asegamba phebam ke asina maram oiraga miyam ge makha tarapa khongjang ama oina ngasidagi education health electricity amadi water resources department natana langak ke department pumba boycott tawragane lonana AC single club mana PBC association na mage AC ki MLA single unaduna miyam taliba no NRC no census side pa phireb asigi oiba mot lobagi khongjang so sangsilmena se haike supervisor enumerator amasung field trader singi training program cancel tawkhre haide Thobal district SDO office lilong na census ki thabak thoram da yaugudaba supervisor enumerator amasung field trainer singi training program cancel tawkhre hiramasigi matang da subdivisional office lilong ki charge officer moirang them Priya Rosnina Topa order magi matungina thasgi haukiba tang tara census ki thabak thoronga mari lenana thokiba supervisors enumerators amadi field trainer oina khalaba singi training program adu cancel tawde haide training program adu kali marang da cancel tawde bana haiba wafam de order du da mai extend pande aduma po hauje status da NRC hana update tawdri makai census pang thopa yaroi haiduna JF dina puni pan gi shutdown satharakhiba loina numit kharani gi mamangdagi JFD students wing amadi atai lupsingna census ka mari lenana pangthokpa training program tawhandana bagi khongjang sang silaga laklibani haide Oza singbu baligi hame oina sijinabi ganu haina association na phongdorakhre miyamna sangsilba no NRC no census ki khongjang marakta oza singbu baligi hame oina sijinabi ganu haina Manipur Government Higher Secondary Lecturer Welfare Association na phongdorakle association asigi general secretary ke herojin thopa serol amagi matungina Manipur ki haujuk oriba socio amadi political ki phibam asida oza sangbu pangthokadoriba census ki training amadi enumeration ki duty ki damak sijinabagi matangda arubu phibam amasung kadom da chatkadabano haiba khangdabagi phibam adu phongdorakle serol aduna makha taraduna oza singna status ki responsible government employee ama oina matam punamakta puksel sengna mathau pangthoktuna lakle adumonama haujuk oiriba lebaki phibam asida oza singbu administrative ki order amasung no NRC no census ki demand tawriba civil society organization anigi marakta pangal thohandrai miyam gi mateng phangdabaga loina yumthong khudingda sangduna pangthokadoriba enumeration da oza singna khudong thiba kaya mayoknabaga loina miyam amadi lenga anigi marakta sappaga leide association asina ngakta appeal tawraduna nakalanigi marakta yanaba ama puraktriba phawba oza singi census ka morilena ba training amadi field duty sing khakta da thaidoknaba thamlakle khudakta cabinet mi pham kauduna census yaithoknaba amade NRC hana update tawnapa warep lawraga Delhi da satpiyo haina sanjoy hanthemna phongdorakhre Dakshin bagi matam nate lengaki ware puraga satpiyo Nation Force haba BJP ki theory kadaida laikre idebak ipurup mangkhiga dawre kari yenglaga leide Manipur lengak na khudakta cabinet mi pham kauduna census yaithoknaba amade NRC hana update tawnaba warep lawraga Delhi da satpiyo haina social activist sanjoy ahanthemna lengaki pungning singsalakle
JFD na lusingduna Manipur da NRC update hana tau census ko na tau haiba kholaw da JFD gi students wing na akan ba khongjang ke asang silaklaba phawba lengak na tabi bagi mohota khongjang loi mahero singbo tamthina phubi ba otpi naibi ba thodok pathok mayam asida khoi saunaraba tunglam chat kandaba yade haiba wakhalonda mangda thamduna nahan August 9 da numit nini ki Manipur pumba general strike law thoktuna Manipur ke mapham khudingda kan khongjang ke asa tharglaba matungda lenga ke MLA team amana press conference tawduna Union Home Minister Amit Shah da census defer tawna ba NRC hana tahona ba haiba wafam se puduna taksin basat kani haiba sita bada duki matik pen da ba Sanjoy Hanthemna phongdorakle Sanjoy Hanthemna hai kanglon kaira maseng lakam dana yumlona balebak sing dagi sangsilaktuna lamdamasda khunda lai ta senduna leikraba illegal immigrant sing mapung phana khandokhiba yana ba masong magi maramdam sing da halan khiba yana ba 1951 da base year oiduna Manipur da NRC hana update tawrba matung kona census tawba si natadana mitop miyasan sing illegal immigrants sing yoksin na census tawsin khiba tarabade Manipuri sing haibadi indigenous phurup sing amade native people sing itunglam satta akiba phangna sing naraktuna aikhoigi tunglam sat ki political cultural economic identity amade historical right punamak mitop miyan gi khutta leikhigane Maramas na esteras da lengak leba BJP government na lamdamasagi apun bagi sakta mamade yellow phurup sing kan ba yade haiba achet pa amade arepa wakhal lebiraga de khodak talengak ke cabinet mi pham kauduna census ye thok na ba amade NRC hana update tawna ba warep lawraga warep adu puraga satpiyo hojik tak senduna leibagi matam na trai census haukrabane matam hen khre khangen pham yaro matam sda pok suduna leibagi matam na trai hana Sanjoy Hanthemna Manipur lengak ke puning sing silakle REPOK ki recommendation sing sana handaba mahisang sing mathang sahidagi thingjilagani hana KCP na phongdorakre Revolutionary Education Policy of Kalaipak REPOK ki recommendation sing sana handaba masaka ki sendong ki khalaga salariba mahisang sing mathang sahi 2027 dagi thingjilagani hana IEPOK haudokiba aina thingkhaba lalholop Politburo Standing Committee Kalaipak Communist Party na khanghalakle lalholop asage information amasung public relations loisangi secretary M Punsiba Maitai na press ta thadrokiba cherolamada lalholop asage nifutaruk suba rising dega marilena na haudokiba IEPOK gi recommendation sing lamdam masida leiriba mahisang sing ayambana sanaba haurakhiba simak thagale Lanai Miyoi sing mahisang sing gi teaching amasong non teaching staff sing dagi asugama mahima sing tambagi kanglonda asoba hongba ama purakliba thausilasibu thagatpagi warol sing lopna phangle adubo REPOK gi recommendation sing mahisang khudimak nama pungphana chanahanba hasi lukki pandamne lopna loduna hodokhiba thausilasi masagi sedong khaki khallaga chalaiba mahisang kharana de haujuk phawba chathadre amadi thausilasibu puning thawgatpagi mohota ayarapan piduna leiri haire Zeros na haya sigumba thong si mahai masing takpi tambi bagi mengda sendong tanna bahona bani hana lawe maramaduna mahiroi khudimaki khallaga REPOK ki thausil sana daba mahisang sing 2027 dagi thong lon silagane masigi damak sahi asigi October gi loisilakpa sarukta mahisang sing asigi mameng lauk thoklagane thingjilaga daba mahisang sing da mahiroi sing na meng sandana bahona biyo loinana lopna lokhalak pathabakta dharma gi leiriba lupsing amasong CSO singna ayatpa pibigano haina su phongdorakle NCB na lupa koti tara manga ki drug konana Nigeria masamari fare haide Narcotic Control Bureau NCB na lupa koti tara manga rongi drug konana Miyoi mari fare haide NCB na State Police Colonel Delhi amadi National Capital Region sing mafam sing da drug karbar tawriba sing amasong midam masa sing matam hena lebasta lesilib sing thijinmagi thabak sathabada drug lalonba Nigeria masamari phagat ke pharo Miyoi mari asidage amphetamine kg tara manga rom suido trading kg hopunipan rom kani gram sohunga tara nipan amasong heroin gram taruk rom phagat pangam ke NCB na State Union Territory amasong immigration gi official single na sahi asige September gi ahan basayol da thakai amasa thagadaba campaign Trinetra hodok lagane campaign asigi makhada matam hena lebasta laisiliba mirebak masa sing amade drug karbar tawba sing da senaba sing masa khangdok na bani haide
Committee on Tribal Unity Kotuna Deputy Chief Minister Lucy Dikhogi garida attack tawrakhibagi thodok thijingadabani haina zerol thorakhre haukiba August 13 NS2 Imphal Dimapur lambigi kanga tongbi mayagi namdai long da protesters singna Manipur gi Deputy Chief Minister Lucy Dikho amasung Pomai naga sidomai gi garida attack tawkhibagi thodo adu athubada misamikhai naida moongda thijingadabani haina Kotuna thadrokpa zerol amana haide Kotu gi mai kaidi gi makhata na haibana thodo du yamna ikai ningai ni thodo du na elected representative amagi safety da amadi thodo du gi marum da kari leibano haibadu haningai oi thodo du lamdam sa santi unity amasung Christian tribes sing tasan khomjina bo honariba Deputy Chief Minister Lucy Dikho da attack torokiba oibana yamna nungnang ningai oi Deputy Chief Minister Lucy Dikho na lusing duna senapati da UNC na sathariba economic blockade asigi matang da Anila Khanawari Sanaba Laikre, Hanbagi Taudoktana Deputy Chief Minister Asina Chief Minister Yumnam Kemsan, Home Minister Yauna, Atopa Miyoi Singalona Senapati da economic blockade Asi Handokna Bagi Matang da Wadi Sana Kibane, Maramaduna attack as the Senaliba Miyoi Singadu Paduna, Loga Matic Saba Serapi Gatabane, Taudosi Matang da Liamai Naga Council, Gimakadigi Sangdo Quarrel Piki Batugi Matang da, Wahanke Hangladuna. Pomai naga sidumai ki gari adu Deputy Chief Minister Nemcha kipgen gini haina lana lobadagi sathaki bane haina phongdokhiba adubusu yaningdaba phongdorakle Nemcha kipgen asimatik saba khudam sangdam amata laitana lankada misimina thokiba thodo aduga mari lena halakpa asi yaningde asigumba allegation asigi matangda matik saba investigation sathagadabane Kamjong district ki phungyar asigi manungsan na laiba lansa kutu amasung Paimol Kulmai Takiba Todo Adu Matanda so investigation Satagadabane, Todo Adu, local MLA, Laisio Marile Nabra, Natraga Ningtina plan, Tauraga, Satakibra have the season Gadabane Hade. Kenya the helicopter Kaib the Miyoi Taruksi Krehade, Central Kenyagi, Samburu, County Labor Mount, Ololokweda tourist helicopter Makaib the Miyoi Taruksi Krehana Air Accident Official na BBC the Pondora Kray. Kenya Civil Aviation Authority na accident adu local times ke 9:13 the thoki bani haidi rebadu ke Transport Ministry and Air Accident Investigation Department na accident adu matau karam na thoki bano khangna baki damak accident thok leba mafam adu ke akoibada thigat baki thabak sa thaba haukhre helicopter ka baki thodo se lebadu da yamna tangna thokpa thodo ama oibada ki lenga na marik sumna thigat na baki yathang Air Accident Investigation Department pi kibane Kenya Red Cross na drone gi mateng loina na helicopter kairi pa mafam adu ta kopna yengsin baki thabak su sathaki haide